Central Institute ama oiriba Regional Institute of Medical Sciences, RIMS Imphal amasung Central Agricultural University, Kaugi Pol Singh, lounabagi recruitment examination ki center, Manipur Da Piraktrabadadi Maheiroi Lup tarukna Tuminna leithokloi hairi. Hiram asigi matangda ngasi wangkhaida leiba student union kanglaipak, Suki head office pangthokpa pawi mifam amada Maheiroi Lup taruki coordinator, N Dana Kumarna hai. State asida leiba Central Institute Singe Recruitment Center, lamdam asida Piraktraba haibasi, tarai na lofong thokte. All India Institute of Medical Sciences na Lauraga Pangthokadaba Common Recruitment Exam CRE da RIMS Imphal gi oina post sani ka yankai yauribani. Amarom Kaugi post khara lounabagi recruitment examination so handak pangthoknabagi sem sarga leiribani. Laibak thibadi recruitment examination sing ase Manipur Da Pirakpagi mahut atopa state sing da oina piraklei. Thawong ase Maheiroi Lup tarukna hakchina lawi. State asida hawjik tholiba irang asina maram oiraga senmilon da chawna chaitheng fanglei. State asigi mahai masin ningthina hairaba naha sing thabak ama tahorabade haiduna handak pangthoknabagi thawrang tawriba recruitment asida candidate kayana apply tawnaribani. Manipur gi hawjik oiriba phibam asida flight natana Manipur gi wangbada chatnabagi pangbai leite. Aeroplane gi atongmal su aduki matik wang maramna matik charaba leithokloi gi chaitheng fangba candidate kaya amadi awaba oinare. Maram aduna handak pangthokadoriba recruitment examination sing asigi center mari leinaba singna Manipur da pina bokonagadabane. Madu natrabade Maheiroi Lup tarukna Tuminna leithokloi. Hiram asigi matangda recommendation amasung Maheiroi Lup tarukna mari leinaba singda pisilagani haina Dana Kumarna makhatana fongdurakhe. Hawkiba irang aduna maram morakanda hojik phawa leptana sathariba irang sina maram morakanda aikoina lamdam sigi koi candidate singna mapalam da chatlaga koi exam si sharuk yabagi madugi khudong chadaba yamna achauba problem ama issue ama lei maramdi kan harakanda aikoina hariba candidate singsina koi atopa state ta chatlaga hariba recruitment exam si sharuk yaba haiba se koi si by road ta chatpagi madugi possibility leite maramdi hojik chathariba koi kanglup anigi leinari irang sina maram morakanda maduna maram morakanda koi hariba candidate singsina exam si saruk yaba chatki haiba taragadi koi vai flight ta chatpagi madugi achauba problem ama koi da issue ama lei habita aduna hojik leiriba tanja sida koi flight ki maman rate si chu ticket rate si chu adugi mati wang bai tare aduna maram morakanda ngasai gi koi gi leithokloi ra koi gi thabuk pu tau government ki job ama phangjara diena koina asa tawjara kanda koi gi matik charaba koi candidate singse masi hariba fair flight fare du tawbungam dabdana maram morakanda koi gi achauba koi gi state gi achauba mangjaba mo oigani habagi madugi yamna nungai taba nungnang baduni koi da phawmai lup tok to phawjabse